Akanba Nong Churaba yai pawasi ngasi nungthil phongkhiba pawnil khol pawse dagi laukhatchabane awang nongpok Bharat Akanba khagarau ga loinana Akanba Nong Churaba yai haina India ki Meteorological Department ki scientist Somasena phongdokhre Akanba ising manil Bay of Bengal dagi laibak asida sisilakpana maram oiduna laibak asida yamna toina khagarau thokle India ki lam kayada awang nongpok Bharat khagarau yauba Akanba Nong mayok naraba yai haire Kongbagi Puruk Soubi Laipham Manakta Asiba Hakchang Leiramle IRB personnel Masa Mathanta Kapsinjaduna Sijakhre Pawasi ngasi nungthil phongkhiba kangla pawse dagi laukhatchabane Imphal East District ki Rilbung Police ki manung chanba Kongba Turel mapan Puruk Soubi Laipham Manakta miyoi amagi Asiba Hakchang taduna Leiramle Asiba Hakchang adu ngasi ayukpung 8:30 rom tabada manak nakpada leiba miyamna chathok chasin tawbada thengnarakibane Nupigi oigani haina singnaba Asiba Hakchang adu Manakta haufi amasu taramba thengnakhe numit manga tarungni mamangda siba oiramgani haina thajanare manam chele saru polang uba phangle Asiba Hakchang adu leibagi pau phangbadage police ta pau pidaba matung laukhatlaga Jenims ki mokta postmortem ki damak thamkhre haujik faubagi oina masak maming khangba ngamdre thaudok asagi matangda police na case ama laukhatkhre atopa pau amana ngasi ayukpung 8 lom tabada Manipur High Court ki Judge A Guneswar Sharma gi High School da leiba mayumda House Guard oina leiba ahanba IRB gi personnel ama Masa gi berek manungda Masa matomta Masa gi service rifle na Kapsinjaduna Sijakhre Laikhidraba IRB personnel adugi maming Longjam Nando chahi 52 apokpa Guru Kumar Haubam marak kaisam laikai dagi ne mahak matau karamna Masa Mathanta nongmaina kaptuna sijaramle banu haiba chapchana khangba ngamdri haire Turelda Kumduna Mamanabi Thinba ChatkhibaNupimacha ama Eraknaduna Shire pawasi ngasi nungthil phongkhiba kangla pawse dagi laukhatchabane luna tinabi Turel wangmada leibi Mamanabi ama Turel lanthokuna thinna bahonabada isingi iraina chenthakibadagi chahi 13 gi Nupimacha ama Eraknaduna Shire thaudok asi ngarang nungthil pung 3:10 rom tabada Kasar district ki Jaipur gi nongpok thangba maikei da cheliba Chiri Turel Jaipur Part 2 Mayai Laikai da thokibane Laikhidraba Nupimacha adugi maming RK Malem Sana chahi 13 apokpa RK Rajit Kawe thaudok asagi matangda press na phangba pawgi matungina de Laikhidraba Nupimacha asina Jaipur Kanakpur Turel wangmagi Mamanabi anu kaubi Nupimacha ama thindokluna bagidamak Mamanabi o nehaga loinana asen ba isingda kumthaduna iroi minaraga lanthokpada achauba irei amata tasinduna RK Malem Sana Eraknakhibane mahakpu kanna bohnabada o nehasu Eraknakhe matamaduda manak nakpada leiba Turelda laingoi gi thabak suba mayang sinmi amana o nehabudi kanba ngamhaukhe adubu RK Malem Sanadi kanba ngamaudana isingi ireida adum lupthaki aire pawasi tabada khudakta khulladugi khunja singna RK Malem Sanabu pung ama makhai changna iruptuna thibada phanglaktabadage mamaithangda SDRF ki miyoi sing laktuna Water board sizinaduna thibada numidang pung 9:10 rom tabada Asiba Hakchang oina phangkhibani haire